पाउसे युम्फम मरु पाउ खरा अपडेट तौजरे मणिपुर की गवर्नमेंट की लम योनब की गैजेट नोटिफिकेशन याबंगमलोय जुलाई 3 लिसिंग अनि कुनमथोइद मणिपुर गवर्नमेंट की रेवेन्यू डिपार्टमेंट की डिप्यूटी सेक्रेटरी रेवेन्यू एल गित चंद्रना 16/16/2021 आर सेल डेट मखाद थोकिब मणिपुर गवर्नमेंट गैजेट नोटिफिकेशन अदो JCILPS na kan janing daba phangthorkli and joint committee on interline permit system JCILPS ki ko convener siam khuman khodek piduna thadorakba cherol mana phangthorkle seroladon makha taraduna hai gazette notification aduna manipur ki lam leiba zone ba amsang restart to ki matangda phangthokli bo wafam sing asi mapung phataba oibada natana JCILPS na batam kyage mamang dagi tanduna lakba demand ki mayok tani aire gazette notification asi ki article number 1 asim ki clause a da Paliba lam lai gadurba mi edu permanent resident certificate adu concerned district magistrate na piga dopani hariba sisu karamna concerned district magistrate applicant adu permanent resident ne aina sa khanggadoribano aiba asi aruba mane Manipur government ki valid oiba saktak se paiba khuding Manipur ki permanent residence ne haigadoribra gazette notification asi article 1 clause b da paliba lam lai gadurba mi edu criminal record laibra amate Maki paisa adu kadai deki lakpuno hanisu concern district magistrate hengchen gane article number asimaki clause sida lamlai ba zone ba asiki final oina cabinet subcommittee amari yengchen gane aiba wafam amasu yaure haribo wafam sing asi kadai foba mafung phada ngak pangam gadoribano aiba asisu asabu hang amane maramde manipur sakti leiba amsu senjau pai basin ngam daba leite ainari basine hawjing manipur da athuba matam da train service jawrok lagani nongda masing thingam dana aikoi ga saksu manadaba kaya ama sangche laglagare Senjau paiba co-operate kian makhoi ki business ki damak yellow phurup sina puthop ngamloi da paisa pituna aikoi ki lam ayam balai khirkani lam leina bu honar pada yellow chanura kya bri bito mian chagi ida tin ke dawre bani aire matang asida JCILPS amasum mian ki meke digi thamjani libu wafam de Manipur government na thamoi sengna kanglei yellow phurup singbo mito mian cha sing dagi kanna bagi thawang lokhaning bage will power du leite haina khalli maramde Eastern Bengal Frontier Regulation 9 1873 da chanariba lam aduki legislative power da mafam matam aduga sunaba kanglon sembaki power pere haukiba sahi lising ani taraga mapan December 19 da ta na Manipur ILP guidelines 2019 maming tagi oina gazette notification thokrabaso haujik sahi ama makai helaba pawuda aikoi khunai asida khunai asiga chunaba mongda amendment tawdre Manipur ILP guidelines 2019 asida karisu kanadraba maya yaudraba kai gumbane maramde guideline asida miyawna batam changna talakpa indigenous people native peoples amasung permanent residence peoples defined tawde loinana mido khanduk nadabagi base year 1951 ohengadabani haiba miyamki apam adusu yaudre matang asida JCILPS amasung miyamki maikedi thamliba wafamdi Manipur government CSO sing amasung Manipur yellow phurup kodimangna janaduna Manipur legislative assembly na pass tawkiba The Manipur People Bill 2018 की मरुब articles अमसों clause को दिमाग The Manipur ILP guidelines 2019 amendment तौदुना अथोबद आपसिन करवने हाउजिक मालेम पुंबगी pandemic कोइना हाउजिक COVID-19 के second wave के setting असी लाक्सन न होना बदा Manipur government सु मथोग यामन चिलंबदी याई अथोबो तुंगी मिरोल की दमक खलगा अथोबो मतलब Manipur ILP guidelines 2019 सेप्टोक नरबा akan ba miyang changbi kada bani natrabadi miyam gi hok lak loi haingai leite ana su serolo tan makha tarakle makha tarakba atop pau amadana amuko gi media makha da new kaithel panbi community holder vaccination pangthokre ngasi Imphal West ki new kaithel manbi ki community holder amuko gi media makha da United Youth Club new kaithel manbi na sinduna COVID-19 ki mass vaccination program ama pangthokre masida miyoi chani humutra gi mathatta vaccine kakhe mass vaccination program asi Imphal West ki district administration sponsor tawduna Club asida mai pang na pangthok pangambani aire ngasi ki vaccination program asida PIC Khumbonggi senior MO oribi Dr. A Ronibala amadi mahaki medical team na vaccine kapke aduga atai mathok taba mateng sing aduna SDC konthojam ki staff sing na pangke mass vaccination asida miyam bu pak sing jauna na bagi United Youth Club ki president Umesh amadi general secretary Texam Premjin alusing club asiki thawmi sing mangjong na miyam vaccination asida sarugyan na papaujan ki are vaccination program asida truck driver amadi khul asida khundari ba tongan ba phorup sing miyoi sing amada vaccine kapke mass vaccination program asida vaccine kapar la riba miyam dona sinana ba
Kaithel Manbi Police Outpost ki OC in charge oiriba SI Laisram Premchand face mask sanitizer amad thaknarab ising matek pangke mass vaccination tawhumda amuko gi president Phairoijam Nando Luang amadi secretary organization in charge Koijam Santos na luchingba team amasulak tan vaccination ki sil lagle basing tabakta mateng panglaki aire makha tarakba atop pau amadana anauba covid case lising kuntra gamapan thengnare lising kuntra bangan naba fakre Lebaga sige wena COVID case nong manomagi antara pagaloin na hoki bapung konmarida anoba COVID case lising kuntra ka mapanteng nare lising kuntra banga na naba faduna mayumam da halan kre housing phabada lebaga sige wena COVID vaccine dose 42.72 crore kap thokre hoki bapung konmarida 42.67 lakh dose kap thoke lebaga sige wena naba phabagi recovery rate 97.35 yaure hoki bapung konmarida miyoi samngani fuga taruk sikhi bakaloin na sikhiba 4.20 lakh yaure Council loba class 12 ki phal lau thokre Council of Higher Secondary Education Manipur Kosim loba class 12 ki examination ki phal ngasi lau thokre COVID-19 maram orega laik tamba yadan lairak padagi mairoi sing ki ponsi mang dhanaba school ki chhatra sing atu ki assessment report local laga declare tauke bane ngasi result haidok pagi thorom atu da Education Minister S Rajen Council ki Chairman Dr L Mahendra Singh na president oike Tharumadu Education Minister S Rajen aikibada andaki class 12 ki damak eligible oina assessment report pikala kibasi lising kuntra gani thoi chama gom phudaret lakhe form submit tawr kibana lising kuntra ma thoi chama gam marfutra magani assessment report refer tawraga punna lising kuntra ma thoi chama kuntra ka tarukne ngasi gi result laukthok li bisna lising kuntra ma thoi sumna humbutra marini aduga week health dana humpu gani thoi phangi ana subhana makha dana phangdokhe contract employees singi social security phangalo Baukse amada akanaba pau oina saruk phakraba sabak phakraba Manipur State Power Distribution Company Limited MSPDCL ki makada thabak toriba contract employees ki social security au ki basahi taruki mamang dage pangan bidana lakpana pandemic COVID-19 ki patam asida so apepa khosumalda ugai daktuna sin nabiriba contract employees chandi henba bo masa masa ki social security tang tadabana asiba mina magjabagi mongda leiriba asi pangan binana ba employees provident fund EPF State Special Office na kudakta employees singi Provident Fund amade Miscellaneous Provision Act 1952 ki Section 7A ki makata Enforcement Officer da piriba Code under Code of Civil Provision 1908 5 of 1908 ki makata inquiry kudakta tawbidan Social Security pangan bigadabani loinana Prosecution Notice kudakta thabigadabani aire MSPDCL ki makok thongba official singna contract kadai boko bage hauji company asike computer operator umbodra yanba MRCBD loiner contract employee ke Englishing ani taramari taramanga dagi audun sinadun lakiba si regional EPF office na retrospective effect WEF 01 11 2014 dagi lokadabani aiduna regional PF commissioner 1 na haukiba January thagi tang tarukta reference NEGSYENF SSO Imphal 2019 5737 da mathau taba action lokanaba loinana compliance taunaba hajarak labasu special state office na tumina laisiliba asi kudakta action lawbinaba am thukna appeal tawjari loinana athuba matamda action lawbidaba tarabadi khongchang changchilagani aire wabogai buffalo farm salak sabagi phibamda leire athubada miyang changhautrabadi iroising loina siba yare Manipur lega ki veterinary and animal husbandry department ki piyang makada Kaksing district ki manung channa wabagai thilai ripa buffalo feeding farm mari lenaba authority miyang sangbi dabada ki salak saba ki phim da hujik leire athoba matam da miyang sangbi dabat tarabadi farm asida leiriba iroising siba yabagi phim oirakba yabagi akiba yamna nak leire pausi asina buffalo farm asigi hujik oriba phim masi akten hani yangsiluba media mutumdagi phangba pau ki matuk inade Buffalo Farm masih COVID-19 lasat asidi king hak thona da balai ngakna total curfew lauk thokli pambar masida farm masih bayang chen bagi thabak tawriba mihoi sing yang sin bidre hauzik farm asida lairiba iroi sing matam chana masinjak pija pidak tawbi daba amade mathi mayung dingthina sangbi daba dagi iroi sing phibam sokse lagle iroi sing mathi mayung sangbi daba dagi mathi mayung ne iroi sing khojeng yaure namthiba manamna manak changbu phawba ngamdre hauzik kang kanba matam masida kang tagi ngaktuk na kali gumba thapak amata paikatan na laire maduna athuba matamda mari lenaba authority ki biyang sangbi dabat tarabati iroi sing asi siba yabagi akiba leire haire pawhusina hai iroi sing thamli perform masigi fium so angak pafangna fatre phangge akoi basarukta napi singlang sing pik than haujalak padagi asoba mongsong asigi ambagi fium da leire
Maduna afaba iroi gi masa launanabagi damakta semgoliba farm asida thamliba iroi sing asi afaba ising amadi machinjak pisedabana nongma nongmagi phibam sokselakle. Iroi singna phairakpa mathina trok trok lauba fiam ta laibana makoina hek kunduna photha sabu phawba phangdana yamna awaba phibam amada husik laire aire. Maka tarakba atopa pau amadaso miyamna thokaningda thawdok adu thokan khiba nate laisang them prasaseng. Haukiba July kunda gari huran bani haiba miyoi amalai kitaba miyoi anin asok pandan kiba thawdok adu ki matangda United Generation Committee Jang Association Laisang Them Jut Sporting Association amadi Laisang Them Jut Welfare Association mai kedage lamda masi ki miyam ki phut chenduna wafam khara laipak miyam da thamlakle madakta pankriba club sing asina pause ki khudang da laipak miyam da thamlak lipa wafam de khela khong mai leikai dagi MD Siraj Ahmad Jahini Fumari surabagi onta activa 5G huran ki toram badage Kanglak tu nak Quran berfari aja lau kong tu nak khela kong ki miyam cang tu nak phana nak khona bada laibak thiba thawdok thokan ning ta thawdok adu thokibane harban numit asiki pung mapan rum ta matam dasul laisang them ramo sing abok palai kitraba laisang them ahan bi sing hagi honda activa 5G amasu huran dana poke masih da sunata na mamang dasul lambi asidagi amadi laisang them dagi athokpam tabal lambi paring asidagi su gari masing khangdra mang khrabane madam khragi mamang da laisang them dagi athokpam tabal lambi da sangai umpham da bioi kara gari amo huran na bhonari ngai dasu miyam na farag thawal police ta sina khiba laikre lana yoi ba wakhalon dagi miyoi khara na manaraga thokan ning te pathok adu thokiba nate haina pawsi ki khudang da laisang them ki praja sing na kanglup nai ba ki wakhallo laite aina su sengdorakle maraga si da aina mangjarak pa manglan mangphaunare mirabai hausi sathariba Tokyo Olympics Games asida lamda masiki sanura saiko mirabai na silver medal phanglakpa asida mai pakna mirabai masana mahake tiudar da kasi bharat ki miyam da phongtorpa overall ki patungin ade Magna Hiraibak Bharat ki dapat silver medal fanglak pasi haraw pogi aye. Magna makata na fangdok libadi matang kaya ki pamag dagi magna mangjarak pamanglan adu ngasiri bang pangnare. Loy na magna fanglak liba medal si India da kathok nenge masagi. Magi sana bagi kongset asibo mai pak nanap kona bada Bharat ki miu chakyan isor ki mapam da thawni se ki pa adu ki maktaso. Ngam khai leitan thagat pa pogi aye. Loy na mahaki da makta matam pumbada wabirak labak kathok pada mang thatu na mahak puning thawna thawat pikhi ba mahake. Apok bi mama pusu mahak nangam khoi leitan thagat pa phangdorakle loina mahaki ibung manunggi bipung khuding makna mahaki damakta matam leiba kibekta hona bikiba adugi damakta su thagalakle mirabai chanuna tutor ki khudang da thagat pa phangdorak libadi mahak mai bakpa ngamlok liba asi Bharat lenga ki asoba mating nane madura Bharat lenga pu mahna thagat pa phangdok pa loina na Ministry of Sports Authority of India Indian Olympic Association Weightlifting of India Railways OGQ amadi mahaki dapat sponsor tapi kiba marketing agency oriba IOS tagat pa phangdorakle loina na mirabai chanung ngamkai leitana tagat pa phangdok libadi mahakpo makut paidun tambira kiba mahake coach Sir Bijoy Sharma bo tagat pa phangdok pa loina na mahake support staff sing amadi Bharat ki oina leiriba weightlifting sanaroi sing amadi mari leinaba authority sing busu tagat pa phangdorakle aroibeda content sing asini maru iba pau khara ase pau damjariba Manipur local news YouTube channel amadi Facebook page asedagi yang biri pun nak patah sari channel rasa natung nak kanar badi subscribe tau video besi subscribe tau bira mulai nana like and share tau suka beri kau nak po amukan nak taga sari